अनौबै चाही लाकपगा इरोइनना मणिपुर की चीफ मिनिस्टर नौथोंबम बिरेन बु यामलबा हाइंगांगी मियामना हराउता यामना ओक्तुना ngamjaba खुदोल कया तमख्रे लमदम असिदा महै मसिंगी लमदा हेना चौखट हनबा पांदमदा गवर्नमेंट एजुकेशन की बजट हेनगथलगनी हाइना मिनिस्टर राजेश यामना हाइदी सगोल से नुमित खुदिंगे साइकिल थौदुना ऑफिस कागनी हाइना लाउथुकी बवाफम अदु लनाई ओइना मियाम दा उन्नदबा हाइकिबा नते हाइना मिनिस्टर कराम श्यामना फोंदोरगनी पुया मई थाकिबगी चाही चनीगा मरफु तरुक सुरकपदा इंटरनेशनल ऑब्जर्वेशन कमिटी ऑन पुया मई थाबना निशिंगी Amadi Taranipan Suba Annual Conference on Adolescent Mental Health Indian Psychiatric Society Manipur State Branch na pangthokni. Mayam bukurum zari adom ning Rivers Impact News ni ai rina thingu zamna hauzi pungja si faubagi maru eba pausing mayam da pizari. अनौब चाहीना लाकपगा इरोइनना मणिपुर की चीफ मिनिस्टर नौथोंबम बिरेन अमसुंग महाकी लोइनबी नौथोंबम ओंबी हियाइनु अनिबु ngasi यामलबा हाइंगांगी मियामना हराउ तयामना ओक्तुना ngamjaba खुदोल क्या तमख्रे थबक खुदिंगमक्ता आइगी हाइबा पोटना मांग थारगा तौबगी महुत्ता मियामगी हाइबा पोटना मांग थारगा थबक तौरबदी करप्शन मुथतपा ngamgani हाइना चीफ मिनिस्टर नौथोंबम बिरेन फोंदोख्रे भारतीय जनता पार्टी बीजेपी हाइंगांग मलदना सिंगदुना चीफ मिनिस्टर ओपगी थौरमदु हाइंगांग कंस्टिट्युएंसी के मनुंग चना लेबा लुवांग सांगबंगी लुवांग पोकपा क्रिकेट स्टेडियम दा पांगथोखिबनी थौरमदुगा मरी लेना वा ngangbada चीफ मिनिस्टर ना मखाताना फोंदोखिबदा लाखलिबा जनवरी की तांग कुनगमाथोय स्टेटहुड डे गा मरी लेना लाइरबगी पनखै मखादा लेबा इमुंगी मियोयसिंगना नारक येगलकपदा लायेंगनबा लुपा लाख अनि की मतिंग पीनबा स्कीम अमा हौदोकलगनी मरु ओइना चिंगी मनुंग हंजिनबा मफमसिंगदा लंबी थोंग मतिक चाना लेतबना अना लायेंगबदा खुदोंग चादबा कया मायोकनरी मरामसिना लेंगागसिना चिंगदा चटलु हाइबा खोलावगा लोइनना चिंगी डिस्ट्रिक्ट सिंगदा मीटिंग थंबनी हाइना फोंदोखी अदुबु चाही तरा मंगागी ममांगदा चटपा यारमदबा इम्फाल जिरिबाम लंबी की फिबम हौजिकती था तरेत निपान असिदा लंबी की फिबम यामना फरे border areas singda maru oina more ziribam mau amadi behangda mitop changlakpa thingnaba state ki security singna mikup nahom singna thabak chathari chingi district singda nupi gi kaithel saba haure january manungda sangaraba yai chingda doctor amadi oja singna posting tabada lainaba quarter saba haure amasung district khudingmakta rain water harvesting ki thabak paikhatpa haure haina su phongdoki aikhoi mase nungsi chanana hingmina shi hairabadi मीबू चिंगना येंग थादोक्सी मिपुम खुदिंगमकपु पॉजिटिव ओइना येंगसी हाइना चीफ मिनिस्टर ना मखाताना फोंदोकी लंपाक से अदुगी फिल्म दो येंबियो अमान संगदो लेरंबदो असिगी मणिपुर अमटंग आरबा खुमन लंपाक से अदुगी फिल्म दो येंबियो अगस्त की नापी थारगा होबने अगस्त सितंबर अक्टोबर नवंबर दिसंबर पुमसंग संगको इंटरनेशनल लेवल दा आ मपान की लागा आई लीग टूरिज्म इम्फाल टू कोहिमा 4 लेन होइदोरी इम्फाल टू मोरे 1600 करोड़ ने 4 लेन सेमगदोरी लैंड कंपेंसेशन पिननबगी एरिया अनि की सेटल तौरे एरिया मा रेट की खितंग प्रॉब्लम लेवल की खितंग स्लो डाउन तौरी अता एयाम बलोशले रुपा लाख अनि भौबो बिलो प्रॉपर्टी लाइन एएवाई की मखादा लेबा तसेंग लाइरबा लेजदबसिंदो मदुंग असिदी हॉस्पिटलाइज हेक तौबदा सरकारना चीफ मिनिस्टर की हक्सेल की तेंबांगैना ममिंग थोलकांदा फ्री द लायंग जनबगी अदो हौदोरबनेबो रेक्टर स्केल दा मैग्नीट्यूड डिग्री मंगा 10 पिक तरुक यौबा मयाय ओइरब कनबा युआर अमंग असि नुथिल नुमित चुंगबा मतुंग मिनिट 10 गा 3 चटपा मतमदा हाखरे युआर असि एपिसेंटर असि मणिपुर यूनिवर्सिटी की सेस्मोलॉजिकल ऑब्जर्वेटरी दगी नोंगपोक किलोमीटर मरफुगा निपान अमदी म्यांमार की सेग्यांग रीजन की कामती डिस्ट्रिक्ट की येल विलेज दगी खा नोंगपोक किलोमीटर 3 चंगसिलगा चेनविन रिवर की नोंगपोक थंगबा तोरबांदा ओइखी मफम अदुगी लैमाइदगी किलोमीटर कुल लुथना युआर असि हौरखिबनी हाइना पानरी हाइना सेस्मोलॉजिकल ऑब्जर्वेटरी डिपार्टमेंट ऑफ अर्थ साइंस मणिपुर यूनिवर्सिटी की चेरोल अमदा पलकली
Hauzik faubagi oina yuar asina asok apan yaubagi pau fangba leitri panba yai ngasigi yuar asina maikai asomgi oina chahi asigi ahanba yuar haba oidi. Lengak asina mahigi sector da hena meeting thambana chahi asigi mahigi oiba budget ta mamangi budget agi saruk ani dagi ahum phawba hengat laba yai haina minister Radheshyamna phongdorakli Kakching amasung Hairok Assembly constituency da higher secondary ani gi building nauna sanaba urep uyung tamba loirba matung paumi singna mahigi thak wangkhathanaba lengak asina budget ta mahigi oina senfam hengat kadra haina hangba wahangi paukum oina minister Radheshyamna wafam asi phongdorakibani Minister Radheshyamna makhatana nauna sagadoriba school ani asi center na lamdamasigi school khara sanabagi lupa koti kun thadarakiba senfam dagi sagadabani Higher secondary school sing asi mahigi oina crucial oibana Langmaidong Higher Secondary School, Kakching Higher Secondary School, Ukrul Higher Secondary School, Tengnopal High School, Tamenglong Higher Secondary School, High River School sing asi model school onduna mahiroi hena mahi tamhanabagi pandamda khangat pani hairi ngasi urep uyung tamkiba school sing adudi Kakching Higher Secondary School amasung Hairok Part 3 da laiba Hairok Higher Secondary School ni Kakching school adu urep uyung tamlaba matung Hairok Part 3 da laiba Hairok Higher Secondary School sananabagi urep uyung su Minister Radheshyamna tamki urep uyung tambagi thoram adugi manung channa Hairoki oina register tawraba labor singi labor card su yenthoki school gi urep uyung tambagi thabak thoram loiraba matung MLA Local Area Development Fund gi makhada numit nipuni chupna Hairok Assembly constituency gi tongan ba mafam singda pangthokadaba P tuba tambagi course sing su hangdoki P tubagi training danatana MLA Local Area Development Fund gi makhada yamna ningthina saba Gari ngaifam tarit amasu sangaki budget soy hengalakani hanakti akhoi gi education sector se priority list yawba center na mamang primary school marfuni pan sabagi ayaba pirakre crore kun ga something muki aduna hanaksu akhoi phaja school khara aduga tongan ba akhoi gi JDO gi officing training resource person sing training center aduguma zonal gi oiba kai khari yawrakana budget ti aidi mamangi pibadri saruk ani ahunguma hengalaka train khal mathangi sahidadi khoi facelift to waina kul khara identify to thoga khoi kanna tin sinba ade flooring to wa lupa lang tara am kunna thadara ka loina sem marol ma samana sem gala satra khayam tamna adugi ama sem gi scheme noi makhadani Thambalmari College Students Union na college asigi mahiroi singdagi college asina council na lauduna kumja English singani tara nipangi higher secondary exam thagadoriba mahiroi singdagi fee hena lawi haiba wahauda changsiliba khongjang asi achumbani amadi masida Kanglaipak Students Association na mapung phana saugatkani haina cherol amada khanghalakli Sagol se numit khudingi cycle thauduna office kagani haina lauthoki ba wafam adu lanai oina miyamda utnanaba haibanate Inkalak liba tungi naharol singda cycle thobagi hainabi thamnaba model ama oina hodokpani haina Captain PD Minister Karam Shyamna phongdokre wafam asingasi United Development Association khangabok na sinduna pangthokiba taragani panlak suba state level science maths amadi social science competition ka mari lenana pangthokpa mana yenthopagi thoramda phongdokibani Manipur Press Club ta pangthokiba thoramadu gi athoiba mithunglen oikiba Minister Karam Shyamna hai kanagumba amana afaba thabak tawrakpa matamda pukning thaugatpagi mahuta negative ta oina puthokna bahotna biganu afaba thabak amabu singthanaduna amadi pukning thaugatpana chaukhatpa khongthang hena yangshin bangamgani haiki afaba kunai amagi damak afaba politician mathautai daita leiba sing asina kathokpaga loinana thabak tawdrabadi chaukhatpa laoi haiki UDA na sinduna class 3 dagi class 10 faubagi oina pangthokiba competition aduda makok mathang takraba mahiroi singda minister na mana mathum yenthoki Manipur saukate patre haidana laiba yaba matam oire kunma thoi suba sei cha oire akoi wakalon mayam se exchange tongnarga jadi awun ma society ma forum na bona bada adi kana phagani kari tawani kamai hore adi mana kari tawduri magi promise kai no miyam da kai unma shamdo kuda koi dai to lomina si last ai gi sabrana ai gi ithau to base
मसीदगी हेनबा तो गुल लेफ्रे सात्रना लेबा मा के हैगाबा अन मंत्री ओय खलाबा सी मिनिस्टर ओय के हैगलाबा अदकी ngang thâu ba kan da lai ba se moi na pu do ngang aba adoi ta diam lui ko society ko phabna ti sim bi मियाम की मिहुत सिंगना वकाय ngang ba amadi kalak mihobagi matau utpana manipur da nusi chanaba purak pangamloi apun bagi saktam sagatna ba hotna minasi hairabadi wakai ngang ba tokpi ro haina captain pd minister karam shamna phongdokre wafa masing ase minister masamaki refund fungi relief fungi senfam khara technopal district ki manung chana leiba laiching maipo maring khulgi khunja singi chawkhat thorang gi damak khutsinabagi thoram da phongdoki bani lilong mairen khongda leiba minister gi yumda pangthokpa thoram da makhatana chingtam thong manana chawkhat naba pandam da changsiliba bjp na luchingba lengak asibu nation im ga mari leinai haina congress ki wangangloi amana phongdorakpa laibak thibani wakai ngang duna miyam da lana uhanna ba hotna bagi mahutta mihut ama oina chingtam animak chawkhatna ba hotna bada thaudang lohhaningi mahakna makha taraduna state asida khundariba apikpa furup singna magi culture amadi tradition ngakna chatlaba matamdata apikpa furup sing manggadabadagi chawna kanba ngamgani supnagi yum marifutara mukta taba maringkhul asida haukiba christmas kumhaiga saruk yaba chatpada khunja singna phongdorakpagi matungina khul aduda sanitary latrine sanaba ngasi sel oina lupa lakh ahumgi tengbang maring khul asigi village authority da khutsinakibani chingtam anigi marakta nusi chanana leiraba matamdata apunba manipur ama oiba ngamgani habagi pandamda khongthang asi paikhatpani haina makhatana mahakna phongdoki Panbayai mamang chahi Englising ani tara taret ki Christmas kumhaida Minister Karam Shyamna khul asida saruk yaba chatpa matamda chahi humpuronggi mamang dagi khul asida lenga ki mihut amata laktabana khul asida senthang pidrabasu lakpiba asina pele haina khunja singna phongdokpa laikhrabani lenga iba natragana leader singse praja si nungsi chanana lehenje haiba taragadi wakai ngangbi gano aduga jealousy kalakpa khaman bagi sigi mami su tahan bigano iban ngasi ngarang mak ai mingmak panjadra su congress ki spokesperson amakhakna hojik lairiba bjp na lead tawba government si nation aim nga mari leina bane hai adu matam amata state sigi leader sing na tawba ngamdrabadu hojik paliba chungsin na ba sarkar sigi bjp gi or natraga manipur gi chief minister oiriba siri n birena torpa kanda kari gi kalak khamban na wa ngangi bano Sibu jati nungsiribra, Manipur jati nungsiribra. Aduna, wakai ngang bana, Manipur ki nungsi chana ba kay dongay suporo oy. Leader haiba sidi, ay di ayna saswan pa iba natraga pa ida ba dun natir. Ako'y jati leriba singse, nungsi chana ba ki wakalon purak na ba, nungsi ba wangang mo dun eba tarkar laysi. Pamhaiba ningthauna Manipur gi Puya Singbu Mai Thaduna Manghan Kibabu Ningsingba Oina Numit Humni Chupna Chathagadaba Nifurak Suba Black Day Observation Ngasidagi Haukre Thauramasi International Observation Committee on Puya Mai Thaba Ikop Kanglai Pakna Sinduna Bishnupur District ki Manung Chanba Nabolgi Special Regular English School ki campus ta pangthoki ngasigi pangthokiba Thauramadu Ikop ki convener Moirang Them Naukhomba Maitaina Hai ngasi pangthokliba Thauramasi Aikoigi Ipa Ipuna Angan ba matamdagi thamlamba mayek mangkibadagi chawkhatpa thintaduna lakpani maram asina aikhoigi yek aikoi isana kanjadana mitop mirancha singna laklaga kangadaba leite chingmi tami punna hotna midaraba matamdata oigani amadi thauramasi atopa mafam singdasu pangthokani haina phongdoki ngasi pangthokiba thoramaduda Kosem gi councillor PH Mantri Nambol Municipal Council gi councillor Haishnam Somendro Special Regular English School gi principal Maishnam Kennedy su saruk yaki छात्र खरा महिला खरा तिले खता फंगथोपा अदुगा लोरे फसखिबा अदुगा फमदा सदे अखोगे थमोइ नुंदा ngasi tinbiri bisina khudimangna o akhoi leirami ko ipai pujingna sengba malemda isagi mayek isagi lon asengba ngasi di isagi lon da migi morom yama yoksilakpa isagi mayek ta sengba phangbang amukta ba ngasi class 12 lore padangai rakpa adu master yogriba asi karigino akhoi matam da ningthau pamai bagi matam da mayek thado khiba lari mai thado khibana maru oibanani maspa isa isagi ni aduna kana gumba amatana masida khoi kanbire du baleite
तुरेल तोरबांदा ओक मकोन साजिनबगी वहाउदा हौखिबा डिसेंबर की तांग 13 सेंजम खुनौ सेंजम चिरांग अमदी हराउथेल खुलगी मरक्ता थोखिबा खतना चैनबगी थौदोका मरी लेना कुकी स्टूडेंट्स ऑर्गेनाइजेशन KSO सदर हिल्सना हयेंदगी हौदुना इम्फाल दिमापुर लंबीदा पुंग 13 की बन कौरिबा असि मरम चादे मियामना थेंगनगदबा खुदोंग चादबसिंग येंगदुना हंदोक्त्रबदी मदुदा थोरकपा अफफत्ता KSO सदर हिल्सना पुगदबनी हाइना सेंजम खुनौ सेंजम चिरांग अमदी अकोइबदा लैरिबा खुंजासिंगना खंगहलकली सेंजम खुनौ सेंजम चिरांग यावना खुलमापलगी मिहुत सिंगा ngasi नुंगथेल मणिपुर प्रेस क्लब ता पौमी सिंगा उनबदा सेंजम खुनौ सेंजम चिरांग जॉइंट डेवलपमेंट ऑर्गेनाइजेशन की जॉइंट सेक्रेटरी खोंगवान तांबम एलेक्जेंडर ना हाइकिबदा डिसेंबर की तांग 13 थोखिबा थौदोक अदुगी मतांगदा था असिगी अहुमदा इम्फाल डिस्ट्रिक्ट की DC कॉम्प्लेक्स ता कांगपोकपी डिस्ट्रिक्ट की DC इम्फाल वेस्ट की DC KSO सदर हिल्स की लुचिंगबा सिंह अमदी सेंजम खुनौ सेंजम चिरांग जॉइंट डेवलपमेंट ऑर्गेनाइजेशन की लुचिंगबा सिंगी ओइबा मिफम अमा पांगथोखी मिफम अदुदा नाकल अनिगी मरक्ता लैनरिबा नुंगाइनदबा सिंह पुथोक्तुना DC अनिगी ममांगदा वारी सादुना वाफम खरा याशिनमिनखिबनी मधुगी मथक्ता KSO की पुंग 13 की बन हंदोकनबा हाइजकी KSO ओनसु खनरगा हंदोकनबा फिरेप लौगनी हाइकिबनी अदुबु यानकिबा वाफम नाथैरगा बन तौगनी हाइरिबा फिरेप हाइबसी लाइबक थीबनी मरम अदुना KSO ना मियाम की खंदुना बन हंदोकपियु करिगुंबा बन हंदोक्त्रबदी अफफत थोरकपा खुदिमा KSO सदर हिल्स की ओइगदबनी हाइकी Plan Zoning Act 1978 की मतुंगिना इसिंग द बोलंगदबा ओइना ओइबा मरमना असिगुमलबा सैरोक तुरे मपान द ओकोन साबा सि तौदबा हाइना सु यानखिबनी लैरिबा नुमेदुदा अमांगता टोक खिबसिंग अदुदा कोई कंपेंसेशन पीनबा कोई डिस्ट्रिक्ट एडमिनिस्ट्रेशन ना अदुगी एप्रोप्रिएट फॉर्म अमा सेमगा खन्नबा हाइना सु निमित अदुदा यानखि मरम अदुना हाइबा केसोना हायेंग नुमिस्ता सिंगला बनसी कौबा तारगदी हाइबा कोइगी पंजखिबा कोइ ओनसन मयाम असिना अखोइनसु प्रोटेस्ट तौजगनी लोइनना मधु थोलकपा फपत दायित्व खुदिमक अमुकसुना KSO की सदेल्सना मधुगी रेस्पोंसिबिलिटी दायित्व पुगदमनि इंडियन साइकियाट्रिक सोसाइटी मणिपुर स्टेट ब्रांच की 19 सुबा एनुअल कॉन्फ्रेंस मेनिशियाकोन 2018 गसी पांगथोखरे इंडियन साइकियाट्रिक सोसाइटी न सिंधुना थौरमदु चिंगमैरोंग द लैबा क्लासिक ग्रांडे द पांगथोखिबनी Adolescent mental health haiba thim da pangthokhiba thauramadu da saruk yakiba health services ki director Dr. K Razona phongdokhibada kok kamari lainaba mental health problem asi Manipur da common oiba laina makhal ama oiri hairiba mental health problem gi layong sing asi naha oiriba adolescent sing da yamna nagali naha oiriba sing na wakhal पंगहोंग द होंगबा चाबा थकपगी हाइनबी होंगकपा याम थुना सावगनबा कंसंट्रेशन तौबा ngamdaba स्कूल दा अमसुंग नोंगमगी पुंशी महिंग दा तोंगानबा अहोंगबा लाकपा थेंगनरबदी मदु डिप्रेशन नत्रगा मेंटल डिसऑर्डर लाकपगी ओइथोकपा लई पुमनमक असि थोक्तनबा फत्तबा वखल अमदी फत्तबा हाइनबी थादोक्तुना अफबा वखल अमदी अफबा हाइनबी तौबा मथौताई लोइनना हाइरिबा लाइनासिंग असिदगी ngakthoknaba hotnabada psychological therapy amadi meditation na chingba tauba tangai fade haina phongdokhi thauramadu ga mari lainana Indian Psychiatric Society Manipur State Branch na phongba pukning wakhal gi maramda haiba lyric adugi volume 5 suba yugi chaitheng haiba lyric amasu release tauki One of the fifth adolescents have the mental health disorder like depression and a psychiatric disorder. And mood changes are very common among the adolescents. Usually, many adolescents have many symptoms and the signs of the mental health disorder, like angry, mood changes, suicidal tendencies, abnormal hearing, loss of concentration. So, for the bright future, we have to screen all these areas. So, there we have to verify them, and we have to give the services of psychiatric services, psychotherapy services, medication, and mental health program services. Akaknaba paw fangbadagi District Police Commando Imphal West na January gi haukiba tang mangagi chaurakna ayupung tara taba matamda kha sanjenbam mayai lekai da thihumbagi thabak chathabada RPF PLA gi miyoi ani fare haidi फारबा मियोय सिंग अदुदी खा संजन बंदवगी वहेंगबम राजेन चही निफुगा मंगा अपोपा लेखिद्रबा W चावबा अमदी
Laikai asimaktadagi lona thingkraba lalhaulup asigi overground worker Thiam Ningthem Elias Guru chahi nifugataret apokpa laikhidraba TH Bhagyani. Makoy anigi mathakta Wangoi Police Station da case ama register tawduna investigation chathari haina Manipur Police ki PRO na thokpa cherol amada khanghalakli. Ngasi ayuk pung taraga minute kuntra taba matamda CDO Thawbal amadi kuntaruk suba AR gi kalam ama gari apunba team amana City Tower Dimapur gi public ground mayagi haye labuk tagi huralakpa Tata DIX registration number NL07A5551 amadi mobile phone aniga loinana miyoi ahum phare. Faraba miyoi sing adudi Assam gi Borigaon dagi Mohammad Sabuddin chahi kuntraga mari apokpa Abdul Nur Kasar gi Nayagram Part 2 dagi Mohammad Lehazuddin Khan chahi kunga mapan apokpa Mohammad Riyazuddin Khan amadi Tripura gi Kamalpur dagi Mohammad Amir Khan apokpa Setum Jamanni. Imphal More Lambigi Khuding Thabida Laiba Permanent Vehicular Checkpost da Nupa Ani Aina Yadaba Moongda Purakpa Sanaga Konana Fare Faraba Miyoi Adudi Lilong Arabti dagi Aslam Saha Jahi Kunganithoi Apokpa Nazir Ahmad Amasung Lilong Kunau dagi Jahi Taraga Manga Dangairiba Angang Amagani. Impact News na Fangba Pauda Ngarang Nutilpung Ahum Makai Taba Matamda More dagi Imphal Tamna Aina Yadaba Moongda Sana Purakre Haibagi Pau Fangbadagi Check post aduda AR gi team singna check tawbagi thabak chathaki. Check tawringaida Yashir Hairiba miyoi asi Maruti van registration number AS19H3364 da tongduna lakpada AR gi kangbuna khamduna check tawbada gold biscuit tara phabani hairi. Chahi taraga mangada ngairiba angang adu check post aduda numidang pung tare taba matamda garida laklingaida check tawbada gold biscuit tara fangbang ngamkibani hairi. Pung kuntra taruki KSO na Imphal Dimapur lambi thingbagi khongjang changsin gani haina tauramba du matam kharagi oina handokre haina KSO gi president Huiming Thang Lufeng na Impact News da phongdorakpada hayeng KSO ga state government ka wari sanagani hairiba wari sanaba sida solution purakpa ngamdaba taragadi lambi thingbagi firep amukka shu lawgani hairi. Matang swaisida break ama laujagi break ki matungda Mahairoi amadi nursing da mashak khanghanaba Herbal Garden lingnaba hotnari haina Ayush ki director Dr. A. Guneshwar Singhna phongdokhibagi pau amadi Manipur amasung malemgi tongan ba I pau sing puduna lakjage Impact News pa meeting tadan lebiu. Mayambu amukha na taram nokchari bulletin asigi makhataba pau miyam da pizari. Manipur asi bioresources marang kaina leibatan tana medicinal plant amadi herb hoba mafam amani hairiba medicinal plant amadi herb singi kanaba sing haurakliba mahairoi amadi nursing da mashak khanghanaba Herbal Garden lingnaba hotnari haina Ayush ki director Dr. A. Guneshwar na phongdokre hairiba Herbal Garden asi project amagi makhada lamdamshida leiriba school college singda leigadabani. Wafam asi Khurai Koncham Lekai da Leiba Kanglaipak Medical and Nursing Institute ta Mahi Tamliba Taret Suba Base ki Mahairoi Sing Oiba lamp lighting ceremony gi thauramda Dr. Guneshwar na phongdogi bani. Mahakna makha taraduna hai nurse haiba sinfam asi yamna maru oiba miyoibagi punshi kaliba sinfam amani. Nurse ama oirabadi anaba singbu ningthina thaugal tawgadabani. Kathokpa amaga loinana thabak tawraba matamda punshigi maipakpa haibadu oigani. Isagi sinfambu isa khaktagi khanduna thabak matam pumbada tawroidabani haiki. Manipur se thoidog he dongna aikoi medicinal plants amasung herbs ke yamna importance oiba mafam ni hairiba medicinal plants sing ase aikoi gi chhatra chhatri sing nurse ki professions dai da changbi riba isa sing sinasu pambi sing se masak khangna moise commercialization tauba moi gi importance to madu syllabus da yaurga na yaure yaudre mokhoi gi importance to khangna na ba project kaya ma aikoi madu Kanglaipak Nursing Institute Kaknatana ate Manipur ki school amasung college singda Herbal Garden aikoi lingna na bahonari.
Ministry of Rural Development Government of India ki senthang makhada Community and Rural Development Society cards the sinduna haukiba January ahumdagi Imphal gi Gandhi Avenue gi complex ta chatharakpa cards Handloom Expo 2018 ngasi loishinkhre loishinbagi thoramda Handloom Expo aduda sarukya kiba Imphal East amadi West ki tongan ba Self Help Group yankhai gi mihut singda certificate amadi sale oina lupa lishing amasupi ki Ngasigi Tauramaduda NCUI Women Cooperative Education Project ki Project Officer B Joyshrina Haikibada Self Help Group Singna Niyam Chumna Thabak Thauram Singh Paikhataba Sina Bank Singna SIC Singda Loan Pibada Chingnaba Phawan Bagi Machak Ama Oiri Hairi Athoiba Mithunglen Oina Sarukya Kiba Hanagi Khurai Assembly Constituency ki MLA NG Bijoyna Tauramaduda Hai Nupa Nupi Thong Manaba Lamdam Ama Ohensi Hairabadi Nupi Singbu Mahai Mashing Ningthina Hayanba Amadi Matik Chaba Senthok Lambi Lehanba Tangai Fadaba Lay Maramaduna Self Help Group Singi Kanaba Singlauduna Senthok Lambi Lainaba Hotnabiyu Haina Appeal Tauki Aikoi laik tambase mathokta mi khudima laik tamandabani ngasai sen talanbagi maru bo resisu adu macha masudu laik tamjaradi hayeng samaj ama sema matamda aikoi imung nama jina kwadi pikpa unit amane samaj amagi adu imung nama sem nana bahonadi imung khudimuk semadi samajo automatically matombe dum semje ngasai di nupi dusu nupa dusu laik laisu ki thak manaraba Sentun Tuxeraba Sentun Paramatum Damadu Tamanaba Karitore Aikona Harida Ako Self Help Group Semaga Pisaraga Self Help Group and Asami Tarado Adi Sendo Kanaraga Pesa Sumuta Kun Tara Sum Chocoleva All Manipur Private School Welfare Association Thokpachural Almagi Betung Inna Manipur Lenga ki Directorate of Education S na hokiba January gi tang manga kumjali singani taragani panda thokiba order amana Manipur da leriba private school khudingmak lenga ki ayaba yaudana school amata chalaiba yaroi haikibabu association asina taramna oi hairi loinana recognize tawjiba school singna su athuba da lenga ki ayaba yauna school tawbina bakhangalakli amadi directorate asigi khongthang asibu saugatladuna lenga ki ayaba yaudana school hangliba sing Thidok pada association asina angamba mateng pangani sohairi Mrs. Iowa India 2017 ki first runners up Tarak Rabi Mrs. Asha Kiran Konsam Taramna Okre Mahak Wokpagi Thauramadu Imphal gi Nagamapal da laiba The Gym Fitness Studio da studio asina sinduna pangthokibani Haukiba chahi kumja lising ani tara tere ki December ki tang tareta Mumbai gi Lakhanwala Parta pangthokiba Yum Palaba Nupi Singi Saghinbi Changdam Navada Asha Kirana Imphal East District ki Mahut Sinduna Saruk Yarubada Asigumba Lemjaningai Oiraba Mana Asi Fanglakibani Nupi Amadi Angang Singi Mayok Tachathaba Miyot Minai Thingba Amadi Women Empowerment ta Pandam Thambana Maram Oiraga Asigumba Iowa Indiana Sinba Changdam Naba Asi Yauningbagi Apamba Poglakibani Haina Tauramaduga Mari Lenana Mahakna Fongdoraki Domestic violence mi khudimak loinamak akhoi keno tawe loinamak thengnei adu khara khatangna masi matangda haitokpa ngami khara ayamana ningam deba aduna yariba makhai domestic violence akhoina su tobidaba aduga tawraga su masi khangbidaba haibasi ai haijaninge aduga akhoi gi kya tare isagi oiba self confidence level yamna wangagadi sugumba ambassador oina haibadi aina tasengnaragadi aise Iowa India first runner sab tabanina aise one of the ambassador Iowa gi orabanina makoi sugumba role mayama ma akhoi samaj ta toba yagani haibase ai message bijaning Thada Students Association Thokpa Chirolamagi Matung ina Mahairoi Loop Asigi More Block More Ward number 9 da Lairiba Zwiti Niwas Complex da January gi haukiba tang manga da hangdokre hairi Thauramadu Thado Furuki Tongan ba Loop Amadi Association Kayagi Mihut Kayasu Saruk Yari hairi Manipur da Sajaba School Uniform Casual Dress Amadi Iyong da Saba Tongan ba Firol Singh Phanghan Gadoriba Pejo Haina Mingthonba Distribution Center amangasi Ghari Awang Lekai da hangdokre Ghari Awang Lekai da Laiba Kids Foundation ka thangnana lairiba Pejo Hairiba Distribution Center asina Manipur da lairiba Fi Lonba Tuba Amadi Fi Saba Singh Punna Miyoi Chamagaromda Thabak Piduna Senmit Lon Phangat Hanaba Hotnari
The Women's Social Development Organization Bishnupur Kha Amadi Coalition Against Drugs and Alcohol Anina Punna Kutsam Naduna Ngashi Nisana Kunai the Piba Chaiteng Amasung Mashibu Tingbada Miyamgi Kongtang Haiba Wakalonda Nongmagi Oba Miyamgi Kana Naina Bagi Mifam Ama Bishnupur Ward number 5 ki Community Hall the Pangthokre Women's Social Development Organization Bishnupur Kha gi Secretary W Aminana Fongdorakpada Manipurda Nisa Asi Karamna Thingadagi Amadi Mari Masi Lairiba Mafam Asigi Maira Paibi Kaktana Ngamloi Lairiba Organization Singna Punna Mating Pangnaraba Matamta Ngamgani Kadana Shu Aikoina Hotnariba Asida Mating Pangbiduna Mapung Pana Nisa Tingbada Mating Pangbiu Haina Apil Tauki program Sidi Manipur Nisa Haibasi Matokaramna Tingatake Haduna according to Sinjava program ni Tawuda for Mara Pai Kutimana I could be inside was a ting but Langani Haba a quick sada Lazadi Mayam Punamaki according to Silam Sida labor organizing Samasa labor Mayam Sinapunsa Naraga upon the Upama or Matuntina I could Kada Gishata is Matin Pangiraga Apo Nisa I was a Tinga I don't know I could be Mara Pai Satake I said Hauzik Sanabagi Pauda 10th Polo Club Ahanba under 16 Boys State Level Polo Tournament ki final changkre. Infagi Mapal Kangjebung da ngasi sanakiba Polo Tournament asigi Ahanba semi final da 10th Polo Club na KNM Memorial Riding School Team A Singjamaibu Panjil Mari Amada Maiti Papi Bangamki All Manipur Polo Association ki meeting makada Ahanba oina pangthok liba under 16 Boys State Level Polo Tournament asida Polo Team taret na sarukyari Tournament asigi hayeng ayupung tara makaida sanagadaba ani shuba semi-final da Samadon Ayangba Team A Mongshangai amadi Paradise Club Polo Team Wangkai ani na lamba taunaragani. Thangmaiban Youth Polo Club Team A na Tarahumdoi Suba Women's State Polo Tournament ki winner oikre. Ngasi chathariba Polo Tournament asigi sanakiba final match aduda Thangmaiban Youth Polo Club Team A na KNM Memorial Riding School Singjamaibu Panjil ahum da maithiba pibangamki. All Manipur Polo Association ki meeting makada Mapal Kangjebung da chathakiba Nupigi Polo Tournament asida Polo Team ahumna saruk yaduna athau ehen tanaki. Nakalamaromda Kuntramari Suba Men's Polo State Polo Tournament na Manipur Police Sports Polo Club Team A Amadi Kurai Polo Club Team A Sagol Kangjai Yokhatsi Mapal Kangjai Bung Semgatsi Haiba Wakalonda All Manipur Polo Association Sinduna Ngasi Mapal Kangjai Bung da Sanakiba Tournament asigi hanwa match da Manipur Police Sports Polo Club Team A gi Sanaroi TH Romena Panjil Mari S Abungchana Panjil Ahum S Bimol Amadi TH Ranjit Anina Panjil Ani Loinana M Surjitna Panjil Amaga Chanduna Thaubal Polo Clubu Yamna Lakchana Panjil Taraga Nithoi Anida Maithiba Bibangamki Polo Tournament asigi ngasi sanakibani suba match na Kurai Polo Club Team A gi Sanaro L Thompson na Panjil Manga or Roser Amadi T Roshan Anina Panjil Ani Amadi K Zogendrana Panjil Amaga Chanduna KNM Memorial Riding School Team B Singjamaibu Yamna Lakchana Panjil Tara Amada Maithiba Bibangamki All Manipur Polo Association asinduna chathariba Polo Tournament asida Polo Team Kungam Mangana knockout basis ta akan balamba taunari hayeng tournament asigi makhataba match ahum sanaragani Mapan Suba State Level Mairembam Rabi Chandra Memorial Football Tournament LT Phaidinga Amadi KM LDO Kiamgai Muslim Ani semi-final changkre ngasi chatharakliba football tournament asigi ahum suba quarter final da LT Phaidinga gi sanaroi inaw amadi lemba anina Panjil amamam amadi Deni FC Hairoki sanaroi Nauba amasung Jolly nasu Panjil amamam chanduna match asigi apiba matamda team animakna Panjil ani chanaduna match asi draw oikibagi
Kicks from penalty marksna match asigi aka apo lepnabada LT Phaidingana Deni FC Hairopu Panjil Taret Manga da Maithiba piki. Tournament asigi Mari Suba quarter final dana KMLDO Kiamgai Muslim Amadi AFA Thobal Anina match asigi apiba matamda Panjil ahum chanaduna match asi draw oikibadagi. Kicks from penalty marksna match asigi aka apogi laibak chang yengnabada KMLDO Kiamgai Muslimna AFA Thobalbu Panjil Nipan Tareta Maithiba Pibangamki. M. Rabichandra Memorial Trust Kiamgai Makale Kaina Sinduna The Kiamgai Ideal High School Gi Sanabungda Knockout Bestit Sa Chathariba Football Tournament Asida Team Kunga Humdoina Sarukyari. Tha asigi mapanda tournament asigi ahanba semi final da RFC Khamnam Lairak amadi LLK Karam anina lamba taunaragani. New Delhi da chathariba National School Games ki Chapak Takraw Championship ta Manipur gi Nupa amadi Nupi gi team final changkre. Ngasi sanakiba Nupa gi semi final match ta Manipur na Telangana bu set ani shinoda thoiduna final changkibani amaromda Nupi gi sanakiba match ta su Manipur na Delhi bu set ani shinoda thoiduna final changkibani. Hayeng Nupa gi final match ta Manipur ga Delhi ga lamba taunaragani loinana Nupi gi final match ta na Odisha ga Manipur ga sanaragani. Ahanba Haibok T20 Cricket Tournament ngasidagi Langthabal Public Ground da sanaba hokre. Manipur Cricket Association gi micheng makada Langthabal Sporting Club na sinduna ngasidagi pangthokpa hokiba cricket tournament asigi ahanba league match da Pakhangba Cultural Club Mayai Koibina tos ngamduna batting hana sanakibada match asigi apiba over kunda wicket taruk turaga supnagi run marfuga taruk khaklauba ngamki. Match asida anishuba innings sanakiba Young Welfare Club Langthabal na over taraga nithoiga ball marida wicket amata tudana mai pakpagi run marfuga nipan adu lauba ngamki. Match asida Young Welfare Club Langthabal gi opener P Prafulo Manina ball nifuga tarukta run yankai ga humdoi lauduna man of the match taki. Nauria Pakhang Lakpa Assembly Constituency gi MLA A Subhash Chandra amadi MCA gi Vice President CH Chaubuga loinana lamdamadu gi masak nairaba miyoi kaya na ngasi tournament asigi haudokpagi thauramadu da sarukya ki. Cricket team kungama thoina sarukya riba tournament asigi hayeng makha taba league match ani sanaragani. YYC Yorbungna Mari Suba Sector Trophy Lamlai Kendra Village Wise Men's Open 7-a-side football tournament ki winner oikre. Ngasi chatharakliba football tournament asigi sanakiba final match aduda YYC Yorbungna SWA Sektabu Panjil ani amada maithiba pibangam ki. Winner oikraba YYC Yorbungna trophy ga loinana sel gi mana lupa lishing kungamanga aduga runners up tahoraba SWA Sektana trophy ga loinana sel gi mana lupa lishing taraga manga gi mapu oibangam ki. Lamlai Assembly Constituency ki MLA ki SIS Biren amadi lamdamadu ki masak nairaba miyoi kayana football tournament asigi ngasi loishin bagi thauramadu da sarugya ki. Lamlai Assembly Constituency ki manung chana laiba sector trophy team na siduna SSC sector gi sanabungda chathakiba tournament asida football team kunna sarugyari. Nipan Suba Hockey India Senior Man National Championship B Division ngasidagi Kumal Lampak Astro Turf Ground da sanaba hokre. Deputy Chief Minister Yumnam Joy Kumar Ziribam Assembly Constituency ki MLA Ashapuddin MOA ki General Secretary Shunil Elangba Mamadi YAS ki Director and Praveen IAS kaloinana Manipur Hockey ki Mashak Nairaba miyoi kayana ngasi Championship asigi haudokpagi thauramadu sarukya ki. Championship asigi ngasi sanakiba league match singda Gujarat Hockey Academy na Manipur bu Panjil ahum anida, Telangana Hockey na Assam Hockey bu Panjil nipan ahum da, Food Corporation of India na Hockey Madhya Pradesh bu Panjil nipan marida aduga, Central Secretariat na Sports Authority of India bu Panjil ahum anida maithiba pibangam ki. Hockey India ki meeting makada Manipur Hockey na yumbu oiduna ngasidagi Kumbal Lampak Astro Turf amadi Sai Takel da sanabungda Chathaba Hokiba Hockey Championship asida India ki tongan ba mafam singdagi lakpa team kuntra ga nithoina group mari thokna khaidoktuna league match singda sarugyari. Hayeng championship asigi makha taba league match sing sanaragani.
Thau Sports Academy da Table Tennis Training Center among asidagi haudokre. Table Tennis Training Center haudopagi thauramadu Thau Sports Academy gi complex da laiba Thau Healthcare and Fitness Center gi holda pangthokibani. Table Tennis Training Center haudopagi achoba thaudang lauriba training center asigi head coach su oiriba Saknairaba International Table Tennis Course Thaunaujam Open Drona Fongdorakpada Manipuragi Masak Naiba Afaba Table Tennis Sanaroi Sing Puthokuna Malemda Sak Taknabagi Wakalonda Training Center asi hangdopani haiki Panbayabadi Thau Sports Academy asida Table Tennis Masana asigi mathakta Hanadagi Hauna Cricket, Football, Tennis, Tamadi Badminton Hairiba Masana Singh Sports Academy asida Thamduna Afaba Sanaroi Kaya Puthokrabani Mina ayo gre ba ko tebon te kitang sonda lebjo ai training ja fa bam piraga MTD de oiro atop club di oiro atop amete di oiro so international player ma puthok bose mase ai pandam ne adu sinatana hauji ti naron hai tare sarwai de sinjang mayam su sabu su lai sana ba masida sang ko ta di samaj sida naron su afa ma ge da pusila kanin ninje koi manipur player sing ne moi sida player sing ne some talent some le ma ka ma tat khi ba ma yam thulok ba Masida, aku course मैं हमसे ताना लगा, आफा प्लान में पुतौनी है। अरे बता बुलेटिन ऐसे के हेडलाइंस अमन हम यहाँ थमजेंगे। अनौ बच्चाही लाख पगई रोइनना मणिपुर के चीफ मिनिस्टर नोंगथोंबम बिरेनबु याम लबा हैंगांगी मियाम न हराउ तयाम न ओक्तुना ngam खुदोल के तमखे Lamda masida mahai mashingi lamda hena chaukhar hanaba pandamda government education gi budget hengat lagani haina minister Radish Yamna hairi Sagol se numit khudingi cycle thauduna office kagani haina lauthoki bawafam madu lanai oina miyam da utna ba hai ki banati haina minister Karam Shyamna fongdoraki Puya Mai Thaki Bagi Chahi Chani Ga Marfu Ga Taruk Shrakpada International Observation Committee on Puya Mai Thaban Nishingi Amadi Taranipan Suba Annual Conference on Adolescent Mental Health Indian Psychiatric Society Manipur State Branch na Sindhuna Pangthokni